Akispan Imphal, Wahengbam Washington Pau Pajari. Raijagi Education SK Secretary Naurem Pravin Hairi, Angang Singda, Mitei Mek Tambibede Hena Kudong Chana Begidamak, Masibu Begianic Oibamong the Semdok Naba, Akangahi Singatana Nabatorang Tori. Imphal gi Manipur Press Club ta Mahiroi Singam di Sanaroi Sing Bupuning Tawat Poina, Manama Tumpi Bagi Tauram Amada Sri Pravin Nahai, Maite Mek Tambibeda Kudong Chadaba Kaya Kokan Nabamadi, Angang Singda Hena Lai Bamong the Tambina Bagidamak, Akang Ahi Singatana Duna, Tabak Paikat Lagani, Magna Hai. Coke some limit and high that there are certain problematic things. And high I not Tauzere, Isamaki Hosic, Director of Language Planning and Implementation, Jagi Makada Labini, Matu not Tauzere, Tauraga, then Sigi Mayam, say experts Mayam Tanaraga, Angam Hida, language Matambi by Habisi, Mamunda Luhaloidabane, Yam Laiba, scientific way, Aduna, Equi. Language sibu nungsiba language sibu sige damuta kathoy mayam su sige koina first pandam di it should be whatever we do should be in a scientific way. Manipur ngasi COVID-19 positive oiba mioi ohum thengnaki raijagi hakchel bibak na thokpa chero lamada hai Imphal East Zilla da mioi anigi sample test tawbada animak positive oiba thengnaki aduga Imphal West Zilla dana mioi taramanga test tawbada mioi ama positive oiba thengnaki Haujik Raija Sida COVID ki active case kun leiri. Lok Sabha da hayeng Operation Sindur gi matang de khanagani. Pahalgam ki terrorist attack amasung Bharat na chathaki ba Operation Sindur gi matang da haujik chathari ba sangsad ki nongju mifam asida khanana ba akhanaba mifam ma pangthokani haina Parliamentary Affairs Mantri Kiren Rijiju na hanan phongdokhibani. Shri Rijiju na hai Lok Sabha ki Adyaksha Om Birla na Sabhapati oiduna pangthokhiba Business Advisory Committee gi mifamda Lok Sabha da hayeng pung taruk chupna aduga Raija Sabha da su leipak pokpa numita pung taruk chupna wafam asigi matang da khanana ba warep laukhibani. Laibak asigi hanagi Rashtrapati amadi saknairaba Baigyanik Dr. APJ Abdul Kalam leikhidaba kumon numita ngasi maki mafamda miyamna ikai khumnaba utli. Dr. Kalam na leibak asigi space amasung missile development program singda maroi bet thokdang lauki mahakasi Bharat ki missile man haina sukhangai Manipuri Rajapal Ajay Kumar Bhala amasung hanagi Mukhyamantri Nongthombam Biren Singh nasu Abdul Kalam gi mafamda Shraddhanjali katli Central Reserve Police Force CRPF ki Marfutaruk Suba Foundation Day ga mari lainana Manipur ki Rajapal Ajay Kumar Bhala na CRPF ki thongna parba jawan singda yaifa paujal piri Social media da thagat pawarol da Sri Bhala na CRPF na Manipur miyam gi yaifana ba madi shanti ngak na bagi damak makhoi gi kathokpa madi thongna lingjel adubasu ikai khumna bu utki Hanagi Mukhyamantri Nongthombam Biren Singh nasu numit asiga mari lainana CRPF ki jawan singh amadi makhoi gi imung manung gi miyoi singda yaifa paujal piri Chola Samrajyagi Ningthorel Rajendra Chola ahanbagi mapok kuman thoramgi saruk ama oina Tamil Nadu gi Ariyarur Jilla da pangthokpa Adi Tirubatirai Festival loisinbagi thoramda Pradhan Mantri Narendra Modi su saruk yakhre thoramduda Pradhan Mantri na Rajendra Chola gi ningsing chanyak amasu puthokhi numit nini gi Tamil Nadu khongchet ki ngasi nini chanbu numita Sri Modi na Gangai Konda Selapuram Mandir da su lai khoramki Kendra ki Science amasung Technology Mantri Dr. Jitendra Singh na hairi NASA ISRO Synthetic Aperture Radar NISAR Satellite Thagatpana Indian Space Research Organization ga Malem Gatai Lebak Singapore Thabak Tauminabagi Thawong Hengal Halagani New Delhi da Pangmi Singda Wangang Bada Mantri na hai NISAR mission asi tha sigi kuntrada Sri Harikota dagi thagat namba thorang tauri mangna hai NISAR na Bharat amadi America khaktagi thabak tawbada natana Malem gi Lebak kayagi disaster management lau singu amadi ainga sagi phibam gumbana singbagi maroiba data kayasu fanghangani Tha sigi kuntra dagi matang thagi tara nithoi phauba Imphal gi Khumal Lampak Main Stadium da sanagadoriba Duran Cup ki sem saba loire Raijagi Youth Affairs amasung Sports ki Director Dr. Wahengbam Betona hai stadium asida mamang da sanakiba mesingda mi ka hena chinbagi khudong chadaba mayok nakhiba du kokhanaba akhanaba thorang lokhatle Paulo Jere